ngasi ayuk pung 3:30 taba matamda Bangladesh ki Chittagong gi Lohagara Upajila gi Chittagong dagi Cox Bazar fawagi highway lambida passenger puba bus amaga Microbus amaga thengai nabada miyoi tara laikhidraba sing adugi manungda nupi ahum amadi angang ani yauri masigi mathakta miyoi ani amana ka hena sopadagi Chittagong Medical College ta layengli Lohagara Police Station ki officer in charge MD Arifur Rahman na phongdokiba amada lambi ki khudong thibagi thodok adu chunnati jangalia hairiba uppa jila gi mafam adu da thokibani hairi thodok thopam adu maktada miyoi taret hana laikhide ahum amana Lohagara uppa jila health complex ta pukallaba matungda laikana bangamdana laikhidabani hairi